ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯐꯨꯡꯒꯥꯋꯥꯔꯤꯕꯨ ꯂꯦꯞꯇꯅ ꯇꯥꯕꯤꯔꯤꯕ ꯂꯥꯡꯉꯊꯦꯜꯗꯒꯤ ꯃꯔꯨꯞ ꯅꯅꯥꯎꯅ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯐꯨꯡꯒꯥꯋꯥꯔꯤ ꯔꯥꯖꯀꯨꯃꯥꯔꯤ ꯁꯝꯁꯥꯡꯕꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯂꯤ꯫ ꯔꯥꯖꯀꯩꯅ꯭ꯌ ꯑꯁꯤꯒꯤ ꯏꯄꯥꯜ ꯅꯨꯃꯤꯠꯇ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯅ ꯅꯣꯡꯊꯛꯇ ꯐꯖꯔꯕ ꯁꯅꯥꯒꯤ ꯗꯣꯂꯥꯏ ꯑꯃ ꯊꯥꯒꯠꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯥꯂꯤꯅꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯥꯂꯤꯅꯤ ꯑꯁꯤ ꯍꯤꯡꯆꯥꯕꯤꯅ ꯃꯤꯑꯣꯏꯕꯒꯤ ꯁꯛꯂꯣꯟ ꯂꯧꯔꯒ ꯂꯩꯕꯅꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯔꯥꯖꯀꯩꯅ꯭ꯌ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯜꯂꯛꯆꯩ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯔꯥꯖꯀꯩꯅ꯭ꯌ ꯑꯁꯤ ꯆꯥꯎꯔꯛꯂꯦ꯫ ꯔꯥꯖꯀꯩꯅ꯭ꯌ ꯑꯁꯤꯅ ꯆꯍꯤ 3 ꯁꯨꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯅ ꯆꯥꯎꯔꯕ ꯀꯨꯝꯍꯩ ꯑꯃ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯂꯤꯅꯤ ꯑꯁꯤꯁꯨ ꯀꯨꯝꯍꯩ ꯑꯗꯨ ꯌꯥꯎꯔꯝꯃꯤ꯫ ꯀꯨꯝꯍꯩ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯗꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯂꯤꯅꯤ ꯑꯗꯨꯗꯤ ꯃꯌꯨꯝꯗ ꯍꯟꯗꯕ ꯃꯈꯩ ꯃꯐꯝ ꯑꯃꯗ ꯑꯁꯨꯝ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯔꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯗꯨꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯁꯨ ꯇꯨꯝꯅꯈ꯭ꯔꯦ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯥꯂꯤꯅꯤ ꯑꯗꯨꯅ ꯆꯪꯂꯛꯇꯨꯅ ꯔꯥꯖꯀꯩꯅ꯭ꯌ ꯑꯗꯨ ꯍꯨꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯔꯥꯖꯀꯩꯅ꯭ꯌ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯔꯥꯖꯀꯩꯅ꯭ꯌ ꯑꯗꯨ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯑꯃꯗꯒꯤ ꯂꯩꯕꯥꯛ ꯑꯃꯗ ꯔꯥꯖꯀꯩꯅ꯭ꯌ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯋꯥ ꯋꯥ ꯂꯥꯎꯅꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯃꯥꯂꯤꯅꯤ ꯑꯗꯨꯅ ꯔꯥꯖꯀꯩꯅ꯭ꯌ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯂꯥꯛꯂꯦ꯫ ꯋꯥꯡꯂꯕ ꯆꯤꯡꯊꯛ ꯑꯃꯗ ꯃꯌꯨꯝ ꯁꯥꯗꯨꯅ ꯃꯥꯂꯤꯅꯤ ꯑꯗꯨꯅ ꯔꯥꯖꯀꯩꯅ꯭ꯌ ꯑꯗꯨꯕꯨ ꯀꯅꯥ ꯈꯪꯗ꯭ꯔꯕ ꯃꯐꯝꯅꯤ ꯍꯥꯏꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯃꯆꯥ ꯀꯥꯏꯅꯔꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯑꯣꯏꯔꯦ꯫ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯃꯥꯟꯅꯕ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯁꯤꯡꯗꯨꯁꯨ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗ ꯄꯨꯔꯛꯂꯦ꯫ ꯃꯇꯝ ꯑꯁꯤꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧ ꯑꯁꯤꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯅꯪꯅ ꯑꯁꯨꯝ ꯇꯧꯔꯒ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯋꯥꯕ ꯇꯥꯔꯒꯅꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯌꯣꯛꯆꯔꯣ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯈꯟꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯣꯛꯄ ꯇꯥꯈꯤ꯫ ꯑꯉꯥꯡ ꯑꯗꯨꯁꯨ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒ ꯁꯃꯥꯟ ꯂꯦꯡꯃꯥꯟꯅꯕꯤ ꯑꯉꯥꯡꯅꯤ꯫ ꯑꯉꯥꯡ ꯑꯗꯨ ꯄꯤꯔꯝꯂꯒ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧ ꯑꯗꯨ ꯃꯔꯩꯕꯥꯛꯇ ꯍꯟꯈ꯭ꯔꯦ꯫ ꯑꯉꯥꯡ ꯑꯗꯨꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯎꯔꯛꯇꯨꯅ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯅꯤꯡꯉꯝꯗꯕ ꯑꯃꯗꯤ ꯂꯩꯔꯦ꯫ ꯃꯥꯂꯤꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪ ꯊꯦꯡꯅꯔꯕꯗꯤ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯈꯟꯗꯨꯅ ꯂꯩꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒ ꯊꯪꯅꯕ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯃꯆꯥ ꯑꯃ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯤ ꯍꯦꯛ ꯌꯧꯕꯒ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯅꯥꯏ ꯑꯃ ꯊꯦꯡꯅꯔꯦ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯄꯜ, ꯉꯁꯤꯗꯤ ꯏꯅꯤꯡꯊꯧ ꯑꯃꯨꯛꯇ ꯈꯨꯔꯨꯝꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ"꯫ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯃꯅꯥꯏ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯍꯪꯒꯠꯂꯨꯔꯦ꯫ ꯅꯤꯡꯊꯧꯅ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯆꯪꯍꯜꯂꯛꯎ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯂꯛꯂꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯎꯕꯗ ꯈꯨꯔꯨꯝꯖꯩ꯫ ꯅꯤꯡꯊꯧꯅ, "ꯏꯆꯥꯅꯨꯄꯥ, ꯅꯪ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯍꯥꯏꯔꯣ ꯇꯥꯔꯁꯤ" ꯍꯥꯏꯔꯕꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯄꯥꯕꯨꯡ ꯃꯍꯥꯔꯥꯖ, ꯑꯩ ꯊꯪꯅꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯆꯥꯅꯤ꯫ ꯑꯩꯅ ꯂꯝ ꯑꯁꯨꯝ ꯑꯁꯨꯝ ꯀꯣꯏꯔꯛꯄꯗ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯔꯛꯏ꯫ ꯑꯗꯨ ꯔꯥꯖꯀꯩꯅ꯭ꯌꯁꯨ ꯃꯥꯜꯂꯤ꯫ ꯅꯨꯄꯤ ꯑꯗꯨ ꯍꯅꯨꯕꯤ ꯑꯃꯅ ꯋꯥꯡꯂꯕ ꯆꯤꯡꯊꯛꯇ ꯄꯨꯈꯠꯈꯤ"꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯃꯆꯥꯅꯨꯄꯤꯕꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯍꯅꯨꯕꯤ ꯑꯗꯨꯅ ꯄꯨꯈꯠꯈ꯭ꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯑꯩꯒꯤ ꯃꯥꯡꯈ꯭ꯔꯕ ꯏꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫
ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯀꯗꯥꯏꯗꯅꯣ ꯆꯠꯁꯤꯔꯥ? ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯌꯥꯔꯅꯤ ꯄꯥꯕꯨꯡ ꯃꯍꯥꯔꯥꯖ, ꯑꯩ ꯑꯁꯨꯝ ꯆꯠꯆꯔꯒꯦ꯫ ꯄꯥꯕꯨꯡꯒꯤ ꯏꯆꯥ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯐꯪꯅꯕ ꯊꯤꯗꯨꯅ ꯄꯨꯖꯔꯛꯀꯦ ꯍꯥꯏꯔꯝꯗꯨꯅ ꯅꯤꯡꯊꯧ ꯈꯨꯔꯨꯝꯖꯔꯒ ꯔꯥꯖ ꯀꯩꯅ꯭ꯌꯥ ꯑꯗꯨꯕꯨ ꯊꯤꯕ ꯂꯥꯛꯂꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯔꯥꯖ ꯀꯩꯅ꯭ꯌꯥ ꯑꯗꯨ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯦ꯫ ꯅꯣꯡꯃꯗꯤ ꯃꯥꯂꯤꯅꯤ ꯁꯥꯔꯤꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯅꯪꯒꯤ ꯁꯝꯁꯦ ꯌꯥꯝꯅ ꯁꯥꯡꯉꯤ, ꯑꯗꯨꯅ ꯏꯕꯦꯟ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯅꯪꯒꯤ ꯁꯝꯁꯤ ꯊꯥꯗꯣꯛꯂꯝꯒꯅꯨ" ꯍꯥꯏꯔꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨ ꯃꯥꯒꯤ ꯀꯣꯅꯨꯡꯗ ꯂꯥꯛꯂꯦ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯁꯤꯒꯤ ꯍꯨꯏ ꯑꯃꯒ ꯊꯦꯕ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯍꯨꯏ ꯑꯁꯤꯗꯤ ꯃꯤꯔꯣꯟ ꯇꯥꯕ, ꯂꯥꯏꯒꯤ ꯁꯛꯇꯤ ꯆꯦꯟꯕ ꯍꯨꯏꯅꯤ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯎꯃꯪ ꯀꯣꯏꯕ ꯆꯠꯀꯅꯤ ꯇꯥꯔꯗꯨꯅ ꯆꯥꯅ ꯊꯛꯅꯕ ꯌꯣꯝꯗꯨꯅ ꯄꯤꯔꯝꯃꯤ꯫ ꯑꯆꯥ ꯑꯊꯛꯁꯤꯡ ꯑꯗꯨ ꯄꯨꯔꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨ ꯎꯃꯪꯗ ꯂꯥꯛꯂꯦ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯁꯤꯅ ꯂꯥꯛꯄꯗ ꯍꯨꯏ ꯑꯃꯗꯤ ꯊꯦꯕꯁꯨ ꯄꯨꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯁꯤꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯌꯥꯒꯤ ꯁꯛꯇꯤꯗꯧꯅ ꯇꯧꯕ ꯃꯐꯝ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯃꯤ ꯏꯇꯥꯛ ꯇꯥꯛꯏ꯫ ꯃꯥꯅ ꯑꯁꯨꯝ ꯌꯦꯡꯊꯣꯛꯂꯛꯄꯗ ꯍꯤꯍꯣꯟꯕ ꯅꯨꯄꯥ ꯑꯃ ꯍꯤ ꯍꯣꯟꯗꯨꯅ ꯂꯥꯛꯄ ꯎꯔꯦ꯫ ꯍꯤꯍꯣꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯇꯥꯗ, ꯑꯩ ꯃꯐꯝ ꯑꯁꯤ ꯑꯃꯨꯛꯇ ꯂꯥꯟꯊꯣꯛꯄꯤꯌꯨ"꯫ ꯍꯤꯍꯣꯟꯕ ꯑꯗꯨꯅ "ꯌꯥꯒꯅꯤ ꯌꯥꯒꯅꯤ ꯏꯕꯨꯡꯉꯣ" ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨ ꯂꯥꯟꯊꯣꯛꯂꯛꯄ ꯃꯇꯝꯗ ꯍꯤꯍꯣꯟꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯪꯅꯗꯤ ꯑꯩꯕꯨ ꯈꯪꯂꯤꯔꯣꯏ, ꯑꯩꯁꯤ ꯅꯨꯡꯁꯤꯠ ꯀꯧꯕ ꯂꯥꯏꯅꯤ꯫ ꯑꯩꯅ ꯅꯪꯕꯨ ꯉꯥꯏꯔꯝꯂꯤꯕꯅꯤ꯫ ꯅꯪꯅ ꯊꯤꯔꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯑꯥꯗ ꯎꯔꯤꯕ ꯆꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯌꯨꯝ ꯈꯔ ꯇꯥꯕꯅꯤ꯫ ꯌꯨꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯅꯥꯏꯇꯣꯝ ꯇꯥꯕ ꯌꯨꯝ ꯑꯃ ꯌꯥꯎꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯂꯩꯕꯅꯤ, ꯍꯤꯡꯆꯥꯕꯤ ꯑꯃꯒ ꯔꯥꯖ ꯀꯩꯅ꯭ꯌꯥ ꯑꯃꯒ꯫ ꯍꯧꯖꯤꯛ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯂꯩꯇꯕꯅꯤ" ꯍꯥꯏꯔꯛꯏ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ "ꯅꯅꯥꯏ, ꯑꯩ ꯈꯪꯖꯍꯧꯗ꯭ꯔꯦ" ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯠꯀꯤ ꯂꯥꯏ ꯑꯗꯨꯗ ꯈꯨꯔꯨꯝꯂꯦ꯫ ꯅꯨꯡꯁꯤꯠꯀꯤ ꯂꯥꯏ ꯑꯗꯨꯅ "ꯌꯥꯔꯦ ꯌꯥꯔꯦ ꯏꯕꯨꯡꯉꯣ" ꯍꯥꯏꯗꯨꯅ ꯄꯥꯠ ꯑꯗꯨ ꯂꯥꯟꯊꯣꯛꯄꯤꯔꯦ꯫ ꯑꯗꯨꯒ ꯅꯨꯡꯁꯤꯠꯀꯤ ꯂꯥꯏ ꯑꯗꯨꯅ ꯆꯤꯡꯈꯣꯡ ꯐꯥꯎꯕ ꯊꯤꯜꯂꯛꯂꯦ꯫ ꯑꯗꯨꯒ ꯂꯥꯏ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯄꯨꯔꯛꯂꯤꯕ ꯊꯦꯕ ꯑꯃꯗꯤ ꯍꯨꯏꯗꯨ ꯃꯐꯝ ꯑꯗꯨꯗ ꯊꯝꯂꯦ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏ ꯑꯅꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯁꯤ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯈꯔ ꯋꯥꯔꯕ ꯃꯇꯝꯗ ꯅꯈꯣꯏ ꯑꯅꯤꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ" ꯍꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯁꯥꯡꯈ꯭ꯔꯕ ꯁꯝ ꯑꯃ ꯆꯤꯡꯈꯣꯡꯗ ꯇꯥꯔꯛꯂꯦ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯁꯤꯅ ꯌꯦꯡꯈꯠꯂꯨꯕꯗ ꯅꯨꯄꯤ ꯑꯃꯒꯤ ꯁꯝ ꯑꯣꯏꯔꯝꯃꯤ꯫ ꯆꯤꯡ ꯑꯁꯤ ꯀꯔꯝꯅ ꯀꯥꯁꯤꯒꯦ ꯍꯥꯏꯅ ꯈꯟꯕꯗ ꯍꯨꯏ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯔꯥꯖꯀꯨꯃꯥꯔ, ꯑꯩ ꯀꯔꯤ ꯀꯔꯤ ꯂꯩꯕꯅꯣ ꯌꯦꯡꯒꯦ" ꯍꯥꯏꯅ ꯍꯨꯏ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯍꯨꯏ ꯑꯗꯨꯅ ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯠꯁꯛ ꯑꯅꯤ ꯃꯌꯥꯅ ꯆꯤꯛꯇꯨꯅ ꯄꯨꯔꯛꯂꯦ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯆꯤꯡ ꯑꯗꯨꯗ ꯌꯨꯡꯗꯨꯅ ꯀꯥꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯖ ꯀꯩꯅ꯭ꯌꯥ ꯑꯗꯨꯒꯤ ꯁꯝ ꯑꯗꯨꯒꯤ ꯃꯄꯥ ꯊꯤꯔꯛꯄꯗ ꯔꯥꯖ ꯀꯩꯅ꯭ꯌꯥ ꯑꯗꯨꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯔꯥꯖ ꯀꯩꯅ꯭ꯌꯥ ꯑꯁꯤꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯈꯠꯂꯛꯄꯗ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯉꯛꯄ ꯑꯃ ꯑꯣꯏꯔꯦ꯫ ꯔꯥꯖ ꯀꯩꯅ꯭ꯌꯥ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯀꯔꯤ ꯃꯔꯝꯒꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯣ?" ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ "ꯑꯩ ꯏꯕꯦꯝꯃꯕꯨ ꯊꯤꯖꯔꯛꯄꯅꯤ, ꯉꯁꯤꯗꯤ ꯊꯦꯡꯅꯖꯔꯦ"꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ "ꯀꯔꯤ ꯃꯔꯝꯒꯤ ꯑꯣꯏꯔꯕꯅꯣ ꯑꯩꯕꯨ ꯊꯤꯕꯤꯔꯛꯂꯤꯕꯗꯤ ꯇꯥꯗ" ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ "ꯏꯕꯦꯝꯃ, ꯅꯪꯕꯨ ꯄꯣꯛꯄ ꯄꯥꯕꯨꯡ ꯑꯃꯗꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤꯅ ꯋꯥꯅ ꯂꯩꯍꯧꯔꯤ ꯍꯥꯏꯅ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯇꯝꯂꯛꯂꯤ"꯫ ꯔꯥꯖ ꯀꯩꯅ꯭ꯌꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯇꯥꯗ, ꯑꯩꯈꯣꯏ ꯏꯕꯦꯟꯗ ꯑꯃꯨꯛꯇ ꯍꯥꯏꯔꯝꯈꯤꯒꯦ ꯑꯗꯨꯒ ꯆꯠꯂꯁꯤ" ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯅ "ꯅꯠꯇꯦ, ꯅꯕꯦꯟꯗ ꯍꯥꯏꯕ ꯌꯥꯔꯣꯏ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯄꯥꯏꯔꯛꯄꯒꯤ ꯃꯈꯣꯟ ꯇꯥꯔꯛꯂꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯇꯥꯗ, ꯏꯕꯦꯟ ꯂꯥꯛꯂꯦ, ꯑꯗꯨꯅ ꯑꯁꯤꯗ ꯎꯔꯤꯕ ꯎꯄꯨ ꯑꯁꯤꯗ ꯆꯪꯕꯤꯔꯣ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯎꯄꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯉꯁꯤꯗꯤ ꯃꯤꯍꯤꯡ ꯃꯅꯝ ꯅꯝꯃꯤ, ꯃꯐꯝ ꯑꯁꯤꯗ ꯀꯅꯥ ꯀꯅꯥ ꯂꯥꯛꯂꯝꯕꯅꯣ?" ꯔꯥꯖ ꯀꯩꯅ꯭ꯌꯥꯅ "ꯏꯕꯦꯟ, ꯀꯅꯥꯁꯨ ꯂꯥꯛꯇꯦ, ꯏꯕꯦꯟꯅ ꯅꯍꯥꯟ ꯃꯈꯩ
ꯃꯤꯒꯤ ꯃꯔꯝꯗ ꯂꯩꯔꯨꯕꯒꯤ ꯉꯁꯤꯈꯛ ꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯣ, ꯑꯁꯤꯗꯒꯤ ꯊꯦꯕ ꯑꯁꯤꯅ ꯀꯗꯥꯏꯗꯒꯤꯅꯣ? ꯔꯥꯖꯀꯩꯅ꯭ꯌꯥꯗꯨꯅ ꯏꯕꯦꯟ, ꯑꯩꯅ ꯉꯁꯥꯏ ꯑꯩꯈꯣꯏ ꯌꯨꯝ ꯃꯈꯥꯗ ꯊꯣꯛꯂꯨꯕꯗ ꯊꯦꯕ ꯑꯁꯤ ꯃꯇꯣꯝꯇ ꯂꯩꯔꯝꯃꯤ, ꯑꯗꯨꯗ ꯑꯩꯅ ꯄꯨꯁꯤꯟꯕꯤꯔꯛꯄꯅꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯆꯥꯅꯕ ꯊꯛꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯏꯕꯦꯟ, ꯆꯤꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯀꯔꯤ ꯂꯩꯒꯦ? ꯑꯩꯗꯤ ꯑꯃꯨꯛꯇꯁꯨ ꯀꯨꯝꯗ꯭ꯔꯤ, ꯑꯗꯨꯅ ꯀꯃꯥꯏꯅ ꯀꯨꯝꯗꯣꯏꯅꯣ? ꯑꯩꯗꯤ ꯈꯪꯗꯦ, ꯏꯕꯦꯟꯅ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ ꯍꯥꯏꯔꯛꯏ꯫ ꯍꯤꯡꯆꯥꯕꯤꯅ ꯏꯕꯦꯝꯃ, ꯃꯈꯥꯗ ꯀꯔꯤ ꯀꯔꯤ ꯃꯌꯥꯝ ꯑꯃ ꯂꯩ, ꯑꯗꯨꯅ ꯅꯪꯕꯨ ꯆꯥꯊꯣꯛꯄꯤꯈꯤꯒꯅꯤ ꯍꯥꯏꯅ ꯏꯕꯦꯟꯅ ꯅꯪꯕꯨ ꯀꯨꯝꯍꯟꯗꯕꯅꯤ ꯍꯥꯏꯔꯝꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯇꯨꯝꯊꯈ꯭ꯔꯦ꯫ ꯔꯥꯖꯀꯩꯅ꯭ꯌꯥꯗꯨꯅ ꯍꯧꯒꯠꯂꯛꯇꯨꯅ ꯎꯄꯨ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯂꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨ ꯑꯆꯥ ꯑꯊꯛ ꯄꯤꯖꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯈꯪꯂꯣꯏꯗꯕ ꯃꯐꯝ ꯑꯗꯨꯗ ꯊꯝꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ, ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯉꯁꯤꯗꯤ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯂꯨꯈꯤꯒꯦ, ꯑꯗꯨꯅ ꯅꯪ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯝꯒꯅꯨ꯫ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗꯤ ꯌꯨꯝꯗ ꯍꯜꯂꯛꯑꯣꯏ, ꯅꯪ ꯆꯠꯊꯣꯛꯀꯅꯨꯀꯣ ꯍꯥꯏꯔꯝꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯀꯩꯅ꯭ꯌꯥꯗꯨꯅ ꯇꯥꯗ ꯍꯤꯡꯆꯥꯕꯤ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ, ꯊꯣꯛꯄꯤꯔꯛꯂꯣ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯤꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯈꯣꯏ ꯆꯤꯡꯈꯥ ꯌꯧꯔꯦ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯁꯨꯔꯨꯡ ꯑꯃꯗꯤ ꯎꯔꯦ꯫ ꯁꯨꯔꯨꯡ ꯑꯁꯤꯗ ꯑꯍꯤꯡ ꯑꯁꯤ ꯂꯩꯔꯁꯤ ꯍꯥꯏꯅꯔꯦ꯫ ꯁꯨꯔꯨꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯃꯈꯣꯏ ꯑꯅꯤ ꯆꯪꯂꯛꯂꯦ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯌꯨꯝ ꯍꯜꯂꯛꯄꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯅꯨꯄꯤꯗꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤꯅ ꯊꯤꯕ ꯌꯥꯕ ꯊꯤꯕꯗꯁꯨ ꯐꯪꯗ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯈꯨꯟ ꯃꯆꯥ ꯑꯃ ꯊꯦꯡꯅꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝ ꯑꯃꯗ ꯍꯦꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯛꯄ ꯑꯃ, ꯈꯨꯜ ꯑꯗꯨ ꯑꯍꯜ ꯑꯃꯠꯇ ꯂꯩꯔꯝꯗꯦ, ꯑꯉꯥꯡꯅ ꯑꯌꯥꯝꯕ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯌꯨꯝ ꯑꯃꯗ ꯆꯪꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯪꯖꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯃꯇꯝꯗ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯊꯣꯔꯛꯂꯦ꯫ ꯄꯥꯈꯪ ꯃꯆꯥ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯤꯗ ꯅꯣꯡꯃ ꯅꯤꯅꯤꯇ ꯂꯩꯖꯒꯦ, ꯑꯩꯈꯣꯏ ꯂꯝꯕꯤ ꯂꯝꯃꯥꯡꯅꯗꯨꯅ ꯁꯣꯝꯗ ꯆꯪꯖꯔꯛꯄꯅꯤ, ꯑꯩꯈꯣꯏ ꯌꯨꯝ ꯇꯥꯒꯗꯕ ꯂꯝꯕꯤ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ, ꯑꯩꯈꯣꯏꯁꯨ ꯃꯤꯔꯣꯠ ꯑꯣꯏꯅ ꯂꯩꯔꯤꯕꯅꯤ, ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯑꯩꯈꯣꯏꯕꯨ ꯆꯥꯒꯦ ꯇꯧꯕꯗꯒꯤ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯇꯝꯗꯨꯅ ꯄꯥꯈꯪ ꯃꯆꯥ ꯑꯗꯨꯗ ꯇꯥꯍꯜꯂꯤ꯫ ꯄꯥꯈꯪ ꯃꯆꯥ ꯑꯗꯨꯅ ꯐꯔꯦ, ꯉꯁꯤ ꯑꯍꯤꯡꯁꯤꯗꯤ ꯂꯩꯔꯣ, ꯍꯌꯦꯡ ꯑꯌꯨꯛ ꯃꯈꯣꯏꯒꯤ ꯂꯝꯕꯤꯗꯣ ꯇꯥꯛꯂꯒꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯄꯥꯈꯪ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯥꯗ ꯎꯔꯤꯕ ꯆꯤꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯆꯠꯂꯣ, ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯔꯝꯂꯒ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯔꯥꯖꯀꯩꯅ꯭ꯌꯥ ꯑꯅꯤꯗꯨ ꯂꯥꯛꯂꯦ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯆꯥꯛꯅ ꯂꯩꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯁꯤꯒꯤꯁꯨ ꯃꯤꯔꯣꯟ ꯇꯥꯕ ꯁꯦꯛꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯁꯦꯛꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯑꯗꯨꯛ ꯋꯥꯅ ꯂꯩꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯍꯥꯏꯔꯕꯗ ꯍꯤꯡꯆꯥꯕꯤꯅ, ꯑꯩꯅ ꯋꯥꯔꯤꯕ ꯑꯁꯤ ꯏꯁꯨ ꯅꯨꯄꯤꯗꯣ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ, ꯑꯗꯨꯒꯤꯅꯤ꯫ ꯁꯦꯛꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯉꯁꯤ ꯑꯁꯨꯝ ꯄꯥꯏꯗꯨꯅ ꯂꯥꯛꯄꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯅꯨꯄꯥ ꯑꯃꯒ ꯆꯠꯍꯧꯏ, ꯃꯥꯒꯤ ꯃꯅꯥꯛꯇꯁꯨ ꯅꯨꯄꯤ ꯑꯃ ꯆꯠꯍꯧꯏ, ꯅꯨꯄꯤ ꯑꯗꯨ ꯁꯣꯏꯗꯅ ꯅꯪꯒꯤ ꯅꯁꯨ ꯅꯨꯄꯤ ꯑꯗꯨ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯛꯏ꯫ ꯍꯤꯡꯆꯥꯕꯤꯅ ꯃꯥꯏꯀꯩ ꯀꯗꯣꯝꯗ ꯆꯠꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯁꯦꯛꯄꯤ ꯑꯗꯨꯗ ꯍꯪꯂꯛꯄꯗ ꯁꯦꯛꯄꯤꯅ ꯃꯈꯣꯏꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯇꯥꯛꯂꯛꯂꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯁꯦꯛꯄꯤ, ꯅꯪꯁꯨ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯊꯤꯔꯛꯎ ꯍꯥꯏꯗꯨꯅ ꯁꯦꯛꯄꯤꯁꯨ ꯑꯇꯣꯞꯄ ꯃꯥꯏꯀꯩ ꯑꯃꯗ ꯊꯤꯍꯜꯂꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯔꯥꯖꯀꯩꯅ꯭ꯌꯥ, ꯊꯦꯕ ꯑꯃꯗꯤ ꯍꯨꯏ, ꯃꯈꯣꯏ ꯃꯔꯤꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯂꯥꯜꯂꯛꯄ ꯄꯥꯠ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯕꯨ ꯂꯥꯟꯊꯣꯛꯄꯤꯔꯛꯄ ꯅꯨꯡꯁꯤꯠ ꯀꯧꯕ ꯂꯥꯏ ꯑꯗꯣ ꯑꯃꯨꯛꯇ ꯂꯥꯛꯄꯤꯔꯕꯗꯤ ꯐꯔꯅꯤꯗ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯃꯕꯨꯛꯅꯤꯡꯗ ꯈꯨꯔꯨꯝꯖꯩ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯍꯤ ꯍꯣꯟꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯄ ꯎꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯍꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯍꯤ ꯑꯗꯨ ꯍꯣꯟꯖꯤꯜꯂꯛꯂꯦ꯫ ꯍꯤ ꯍꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ, ꯏꯅꯤꯡꯊꯧꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯂꯧꯔꯨꯆꯣ ꯍꯥꯏꯗꯨꯅ ꯊꯥꯔꯛꯄꯅꯤ꯫
ꯔꯥꯖꯀꯨꯃꯥꯔꯅ ꯑꯩꯈꯣꯏꯕꯨ ꯂꯥꯟꯊꯣꯛꯄꯤꯔꯣ ꯑꯗꯨꯗꯤ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯍꯤ ꯑꯗꯨꯗ ꯀꯥꯈꯠꯂꯛꯂꯦ꯫ ꯍꯤ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯍꯤ ꯑꯗꯨꯗ ꯐꯝꯊꯕ ꯃꯇꯝꯗꯗꯤ ꯍꯤ ꯑꯗꯨꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯁꯝꯅ ꯄꯨꯝꯊꯟ ꯊꯟꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯂꯝ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯑꯣꯛꯄꯒꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗꯣ ꯃꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯦꯕ ꯑꯗꯨꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯂꯣꯏꯔꯦ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯤꯔꯦ꯫ ꯃꯌꯥꯝ ꯑꯗꯨ ꯄꯨꯡꯉꯛ ꯉꯛꯏ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯀꯔꯤ ꯃꯇꯧꯅꯣ ꯇꯧꯔꯤꯕ ꯑꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯈꯨꯝꯖꯤꯟꯗꯨꯅ ꯌꯦꯡꯕꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯆꯤꯛꯈꯤꯕꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯦ꯫ ꯅꯤꯡꯊꯧ ꯃꯅꯥꯏ ꯑꯃꯅ ꯊꯣꯛꯂꯛꯇꯨꯅ ꯑꯁꯤꯕ ꯊꯦꯕ ꯑꯗꯨ ꯐꯨꯝꯅꯅꯕ ꯄꯨꯈ꯭ꯔꯦ꯫ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨꯅ ꯍꯥꯏꯅꯩ, ꯑꯁꯨꯛ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯏꯅꯤꯡꯊꯧꯒꯤ ꯃꯆꯥ ꯑꯣꯏꯅ ꯐꯪꯖꯕꯗꯤ ꯃꯔꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯄꯅꯤ ꯍꯥꯏꯅꯩ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯔꯥꯖꯀꯟꯌꯥ ꯑꯅꯤꯗꯨ ꯋꯥꯔꯝꯂꯒꯅꯤ ꯍꯥꯏꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯅ ꯆꯥꯅ ꯊꯛꯅꯕ ꯁꯤꯟ ꯂꯥꯡꯗꯨꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯦ꯫ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯏꯔꯛꯏ, ꯄꯥꯕꯨꯡ ꯃꯍꯥꯔꯥꯖ, ꯑꯩ ꯌꯨꯝꯗ ꯑꯃꯨꯛꯇ ꯆꯠꯆꯔꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯝꯃꯤ꯫ ꯏꯆꯥꯅꯨꯄꯥ, ꯅꯪꯅ ꯌꯨꯝ ꯌꯧꯔꯕ ꯃꯇꯝꯗ ꯅꯪꯒꯤ ꯄꯥꯕꯨꯡꯗꯣ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛꯇ ꯂꯥꯛꯍꯜꯂꯨ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯍꯥꯏꯖꯒꯦ ꯄꯥꯕꯨꯡ ꯃꯍꯥꯔꯥꯖ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯈꯨꯔꯨꯝꯖꯔꯝꯂꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯝꯗ ꯋꯥꯔꯤ ꯄꯨꯝꯕ ꯃꯄꯥ ꯅꯤꯡꯊꯧꯗ ꯇꯝꯂꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯗꯨ ꯔꯥꯖꯀꯟꯌꯥ ꯑꯗꯨꯒꯤ ꯂꯩꯕꯥꯛꯇ ꯂꯥꯛꯂꯦ꯫ ꯔꯥꯖꯀꯟꯌꯥ ꯑꯗꯨꯒꯤ ꯃꯄꯥ ꯅꯤꯡꯊꯧꯒ ꯊꯦꯡꯅꯔꯗꯨꯅ ꯂꯨꯍꯣꯡꯅꯅꯕ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯗꯨꯅ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯌꯣꯛꯆꯕꯤ ꯔꯥꯖꯀꯟꯌꯥ ꯑꯗꯨꯁꯨ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯆꯥꯎꯅ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯅ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯍꯌꯦꯡ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯂꯞ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫